ꯃꯃꯥꯡꯗ ꯎꯕꯤꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯇꯟꯕ ꯑꯗꯨꯒ ꯍꯨꯔꯥꯜꯂꯒ ꯍꯤꯡꯕ ꯃꯤꯁꯛ ꯑꯅꯤꯅꯤ. ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯅꯤ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ. ꯃꯌꯥꯝꯕꯁꯤꯅ ꯈꯔ ꯁꯤꯡꯉꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯈꯔ ꯄꯪꯗꯥꯅꯩ. ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯗꯁꯥ ꯇꯥꯒꯜꯂꯤ. ꯃꯌꯥꯝꯕꯅ ꯑꯗꯨꯝ ꯍꯩꯅ ꯁꯤꯡꯅ ꯂꯩꯊꯣꯛꯏ. ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯑꯁꯤꯅ ꯂꯩꯊꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯗꯁꯥ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯆꯥꯅꯕꯁꯤ ꯐꯪꯉꯣꯏꯗꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯃꯅꯥꯎ? ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯝꯇ ꯍꯨꯔ ꯄꯨꯁꯟꯈꯤꯗꯅ ꯌꯨꯝꯗ ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯁꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤꯁꯤ ꯀꯪꯒꯅꯤ. ꯁꯣꯏꯅ ꯇꯧꯕꯁꯤꯗ A few moments later. ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛꯁꯤꯗ ꯉꯥꯔꯦꯟ ꯆꯥꯕꯁꯤꯗꯤ ꯍꯥꯎꯈ꯭ꯔꯦꯗ. ꯑꯥꯗꯁꯤ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯅꯦ? ꯂꯩꯔꯝꯁꯅꯨ ꯈꯪꯒꯅꯤ. ꯑꯩꯁ ꯑꯁꯤꯗꯤ ꯃꯄꯨꯅꯤ. ꯑꯩ ꯆꯤꯊꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ. ꯑꯩ ꯍꯧꯔ ꯂꯣꯏꯔꯦ. Oh no! 컴 털어라. 컴 털어라. 누군 가리? 아? 너 방이 릴리야. 내가 한번 릴리는 거. 라. 내가 한번 신나게. 정. 어이. 너는 빠. 너 빠진 또 혹시? Kaidoramage dada, kaidoramage. 아이기 따스굿. 아이기 인콘다 타바 따스굿 마나. 우라는 미시다. 나나 빠졌다. Taning na toy ba dada mathang ba ka ge angang ne ipang pang de lai mi angang macha han tha nai chiang. 아딴다나. Mathang 그런 거라고 거 마탕비. dada phadar wa ka ge dada. 뒤에 뭐 사러 해. Dada le hor ge. ꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯔꯛ ꯊꯛꯅ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯆꯦꯅꯦꯜ ꯈꯛ ꯁꯦꯌꯔ ꯇꯧꯈꯠꯂꯝꯒꯦ. ꯃꯌꯥꯝꯅ ꯁꯤꯗ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ. ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯡꯗꯨꯁꯨ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯄꯝꯃꯒꯦ. ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. The next day. Bothe. O bothe. 그리고 Ngai ge tas ko phadi phadau bani hai. Anh ngasi tang try tau sira. 야래 그쪽은 항상 저희원데 따스굿 짜닝이 후라안지나 후라라가 Ai na mi yeng bani ne nang bo. Ngasi phadana yeng ngasi tang aroi bo try tau sa. 야 이때 그것이 ꯁꯤꯗꯤ ꯃꯄꯨꯅꯤ. ꯑꯩꯒꯨ ꯑꯃ ꯁꯥꯟꯅꯒꯦ. No, ai na second hai brata ha? Ai second hai brata. 아이씨 까리는 맞지만 나와니 따우리시고 예 A few moments later. 따스굿 시 후라안 기다 너무 마싱 좀 와살라 보인 따위네 마시디 마싱 좀 뒤에 가면 tamam게 마 니 아홉 마리 mga taruk tarit nipan mapan tara tramatoy kun tra The next day. ram bekeng kitu asu diam As dang khong na minam lai sibo ai ngasi dei tau ge. ram chai chaman ni yadre As dang khong ai chang ge ram brand Oi! Kau nak kau?
Ngasisu nang namo itas kesurala ba? Tata sudah ini nanti tata. Nang kagak kita supaya ba? Ay nanti tata.